Image PAODAM yang birba khoi kibikbo tum kuma naram tramnok sibolina ngasigi maruba pau pijari yang khai nipan suba Jawaharlal Nehru laikidabagi mixing from pangtokhe Balendra Saba temporary ima kaikel ngasi MLA Rameshwar Sangakhe Manipur School College singda sathagadaba uthabagi campaign ngasidagi Valentana elambamna udokhe loinana drugs on cruise case da Aryan Khan gi maralite haikhe Hojik mapung iba pau lawirasi British ki loilam lengak taki ningkha tama phangan khaba matung India ki ahanba Prime Minister oikiba Pandit Jawaharlal Nehru gi yakhagi nipan suba laikidabagi niksing thoram ngasi Manipur Pradesh Congress Committee na sinduna Congress Bhavan da pangthokre Thomadu ra CLP singba hanigi Chief Minister oibo bi CWC ki member Gai Khangam MPCC ki President MLA ke Megachandra MLA Singh amadi hanigi MLA Singh PCC member kyana Laikhidrawa Pandit Jawaharlal Nehru ki mitamda haikat laikat tamke Thom aduga mari leinana hanagi Chief Minister oibo ben hai Pandit Jawaharlal Nehru British ki loilam lengak taki ningkha tamna bu honabada achaw thodang laukiba freedom fighter ni Congress ki platform makhada British fu India dagi tanthokna honabada Jawaharlal Nehru lawm kiba thodang amsong mahang India ki Prime Minister oramla matung pangthokna thabak thoram singna ngasigi anoba India ma sagat pangamlakhibani Mahang India ki namak mangjan manglan amasung pangthoki khalam thabak thoram sing Congress ki worker khudimagna thabak to onthokpa haibasi aikogi pandamni thoram du da saruk yakeba MPCC ki president ke Megachandra hai British ki makhutagi ningkha tamna bo honabadagi hauraga ngasi oiba India ki masak asi semlakpada Jawaharlal Nehru ge chaw khudol ma yawribani India da democracy sei maha ki hona zamana porpangam kibani loinana secularism da chawna thajaba amasung madugi makha da thabak towa haibasi maha ki principal ni Malemde Indiana unity and diversity ki khudam jangdam haibido oibani hainasu mahang phongdoke Asikuba Bharat ki hanba Prime Minister se ngasi India dai khoina uriba mahakse Bharat ki adigumba freedom struggle dagi horakanda ngasi Indiana uriba khoigi hojik ngasi leiba India se mahak semakpani Mahakse parliamentary democracy se masi asawa mahaki influence na Bharat se porkibani Palel Bazar Board Action Committee na sinduna Manipur Police Housing Corporation Limited ki makhada palenda nauna saba matam kharagi temporary ima kaithil ama ngasi kaksing AC gi MLA Manglam Rameshwar na athoiba mithung oida saruk yadana horoi matung ina sangadana miyam de khusina khre Palel Bazar Board Action Committee ki President M. Chandrasekhar na thoram mapu oiduna pangthokiba thoram aduda Manipur Police Housing Corporation Limited ki Managing Director Sri Donglin IPS SP Kaksing Sri Vads ADM Kaksing Adhari Mahio Palel Gram Panchayat ki Upapradhan H. Joykumar na akhanaba mithung sing oina saruk yake thoram aduda athoiba mithung gi warol peduna MLA Manglambam Rameshwar hai Palel Kaithel ase Kaksing Tengopal amadi Sandel District ki Kundari ba kanglu kayagi miyamna punna lalolitik tawriba mafam awni masida sunatana Indo Myanmar trade ta achawa market hub ama warikadoriba mafam ama oibana kaithel asibu matam sunaba kaithel ama ohenba haibasi yamnamak tangai phade maram asina asiguma vision asi Manipur ki Chief Minister NBN ubiduna Palel ima kaithel sabi naba haijarwada yabiraktuna lupa crore tara sangna Sanaba Thorang Loire, Sava Honova Amadi, Katil Lasida, Nomagi Puksak Tax, Tanjaniba Ima Ibil Singi, Puksak Tatanava, Matam Kurgi, temporary market asi, Sadanangasi, Miam the Sinabani, Katil Lasida, Pambiriba, Miamna, Ishagi, Ipot Idani, Kana, Luna Nana Sina, Duna Tarutanana, Matam Kurgi, Katil, Ama Wahensi, Haibo Aponsu, Mang Fondoke. Masigi Posi market, how to talk about Manipura, why they get all market. Masigi vision si uminasi, madugi atau muda kalaga
hꯧjiki akoi swai gi rajniti machana akoi focus aurji Rameshwarna mamang tarandaba market ki project am tawre lam mi mata be yechi ma si tawanji adum salam ni to si ai monda election matanda vote thada da do maru ai kaw re election matanda masa ya pa ma congress da CPI da janata dal da NCP da thada ro adun noigre hauji ki MLA ai no warne no khuding maki praja khuding maki ai ni khalaga pura maki tamana tawge ni National People's Party NPP 37 Kaksing Unit na Sinduna Padma Shri Award Panglabi Khatrimium Muktamani Butaram na Okpa Madi Workers Singapore na Wariwatai Shanwagi Thram Ama Ngasi Kaksing Makhalogda Leiba Kaksing AC gi MLA Manglam Rameshwar gi Yumda Pangthokre Kaksing AC gi MLA Manglam Rameshwar na Atuba Mithung Oiduna Pangthokiba Thram Aduda NPP 37 Kaksing Unit ki President SA Samjaina Thram Mapu Ex-Minister N. Nimai Hana Kaksing Municipal Council ki Chairperson Oramba KAC Skolari Amadi Kaksing AC gi MLA gi Loinabi Magnum Ongbi Nungsina Akanaba Mitung Singoina Saruyake Thromaduda MLA Magnum Rameshwar na Padma Shri Award Phangkrabi Khatrimium Muktamanida Lengan P Amadi Seli Mana P Dana Kai Kumna Botke Throm Aduda Athoiba Mitung gi Warol P Dana MLA Magnum Rameshwar na Mahaki Workers Sing Amadi Miyang puning singsiladuna sahi manga asida Kaksing AC damukta paikhatnaba honariba thabak throm sing PAODAM baga loinana chakhutpa Kaksing AC ama Manipur ama ohenabagi matangda wafam kyasu phongdoke Land Customs Station More Custom Preventive Force More amadi Customs Preventive Division Imphal punna senduna nomagi oiba international trade haiba hiram asida workshop ama More gi integrated check post ICP की conference hall da pangthokre ngasi gi thoram aduda GM Kamai IRS Commissioner of Customs Preventive Northeastern Region Shillong Hazel Daniel SP Tech Customs Preventive NER Shillong Novin Chandro SP ICD Amigon Guwahati Customs Division O Sarita Deputy Manager SBI Main Branch Imphal Tridip Phukan Vijay Kakoti Customs House Agents Songate AC Imphal Customs Division SK Gangte SP Land Customs Station More Amadi TYT Manager ICP More Namaru Eva Muyis Hoina Sarugyaki Ngasigi Workshop Aduda Lalor Itiki Lamda Tabak Tauriba Lup Singh Amadi Lanai Mui Kyana Saru Yakibaga Loinana Akang Hai Singna Lalor Itiki Tabak Singh Matokram the Togani Amadi Export Import Ki Tabak Ase Karamna Niyum Sumna Togani Haibagi Matangda Marik Sumbo Wafam Kyasu Thamki Imphal More Lambi gi Lokchau Turel Mathakta Nauna Saba Loikraba Thongi Phibam Ngasi TA and Hills Horticulture and Soil Conservation Minister Letpau Hokimna Sangana Bagi Namak Ngasi Yangsin Kre Haidi Nakalam Romda Lokchau Turel gi Mathakta Saba Ariba Matamgi Thongi Phibam Kahena Phatabna Maram Oiraga Anoba Saba Thong Asida Sangadri Phawa Matam Khara Sathok Sasin Tawba Yanaba Manipur Minister Letpau Hokimna Miyamgi Yengduna Hawan Kre Haidi Kaithraklaba Manipur gi akoibagi saktam asibu kanba ngamnaba state asida leiba mahiroi khudingmakna sahi amada yamdrabda u sar amamam thadana u adubu hinghanaba thodang lawminaba matam oire haina Chief Minister gi Green Manipur Mission gi brand ambassador Elangbam Valentina na phongdolakle wafam asi brand ambassador Elangbam Valentina na ngasidagi hoduna Kaksing district ki thonaujamda leiba Eureka Academy dagi hoduna Manipur gi school college singda Chathagadauba u thabagi campaign hodopagi thoramda haikibani thoram aduda Valentina na makha taduna mioi bai khoina akoibagi saktamda chauna akaiba pirubagi mahina hokiba sahi khara asida sabagi sanghelakpa kusemgi sau kaya thokma amadi singning khaibagi thodok kaya thoklei asumna mioi bai khoina wakal tabu watpas asigi mahina mahausa larembina pirakiba cherak asidagi ngaktoke haribadi mahausa gi sekta masi kannaba thabak paikhatpa matam oire masi ramak lamdam masida leiba mairoi singna achobu thodang lowa ama mathau tare maramde mairoi haiba kalup ase state asigi oina khwaidagi mi masing yamba kang ama oibana mairoi singna mahausa gi saktam kanba ase yamna chauna mai pakani maram asina state asigi singna masung tamda leiba mairoi sing amadi school sing aduda tamliba mairoi singna hairiba mahausa gi saktam kanba asida achobu thodang lomina sei
loinana ngasidagi hauriba school college singda gadoriba u thabi campaign asi lamdam asida lariba mahiloisang kudingmakna saruk yabiu haiba u thaba asida ugi mathau taba singsu mahaki maikaidagi forest department dagi lawduna phangani haike ngasi campaign hodopagi thoram aduda Eureka Academy gi oja amadi mahiro kyasu saruk yake ngasi madam kuindagi na pang ba school ko jing mathau jara amam thaba haiba campaign asi ngasidagi pangthok ba hojare masi thulawdam da laiba Eureka Academy haiba sidagi hauna pangthok saba horani asi aigi shung manari kharaga bo jara thai ni kisi matungda ai school ga da su dum thara khini aduga mafam sida ai ujara khara shong pirang gini sumaina school ga da su khara dum pijaga ngasi me tang kuntret ki numit jungba matung pung tran thoge min kolom chatpada CDO kaksing gi SI Robindra Brown na lusingba tim amana malem ki kethena rupa crore amarong gi oigdaba heroin number 4 ni singnaba powder gram sangwa ga supna ani phagat pangam play thorok ase sunu khongnang makhongda sang naina asat om sing sek tawda myoi ani Royal Enfield bike tongduna serurom dagi lakpada makhoi ani bu khambada sen phona ki adu CDO kaksing gi tim aduna phadon thamke makhoi ani adu wahang phang tawda sakpi gi haira ice village dagi mangnung yan lian sahi kontra apokpa lunsing mang amadi thangilian jau sahi kontret apokpa nengsin mang kawi haiba khangwangam ki makhoi anida kari yaur bage haina commando gi team aduna thiba humbada makhoi na porakpa khaw amadagi heroin number 4 ni singnaba powder soap case nifu the yauramba thengnabdagi phajin khre haiba soap case sing asi yaudana powder sing adu ge rumba on bada gram sangwa ga sumna ani lumi haiba ngasi kaksing district police ki SP Sri Vats IPS na mahaki office number da pamusing na unabda phongdrok be loinana pharo polim amadi miyoi makhoina tonglokpa gari makata ba action lokal nabgi damak sunu police station da sinakre hainasu SP na makata na phongdrok le nomogi oiba post covid free health checkup camp amanga si kaksing district ki sunu kendra gi manung chana leiba panganta bi kaithel la pangthokre sije hospital imphal amade panganta bi da leiba club sing SD SC amadi semdoga punna khusam naduna pangthokba free medical health camp aduda general medicine respiratory medicine psychiatry ENT amadi dental yauna sije hospital gi doctor amadi staff kunmukna hal oiba kaya yauna punna miyoi cham ni phumuta health checkup tawduna laina layong sing khangdoktuna hidak naktak sing su lem le piki free health checkup camp adu pangthokpagi matangda semdogi secretary irom aruna phongroppada sija hospital imphal kilometer 100 hena lapa mafam asida lakpiduna ana layengi khudong saba phangdraba hospital tana satpada ngamjadraba miyoi kayada khudong saba phang bagi damak sija hospital bu haningai litana apenba mari thagatpa phongdrok le 44 YTV local land owners association na 44 YTV local gi lamgi matang na se na balai siga ga mari leinana ngase pamusing no unabagi me phama pangthokre mifam da saruk yakiba lomi amana phongrokpada 44 YTV gi lam punamak manipur lengak na loksile akoibada fencing taroni haiduna ASNSO thowal gi team amana sahi sigi April 3 ta bulldozer amadi JCB kaya portuna yamlaba security force kaya ga laklaga nafuda yum inkhol takhaiba horakpada mafam dugi miam na akanba mongda muknaki madudagi semester end ben ga mafam sigi miam lapu singa phamina tuna yasinra matungda mafam asida resurvey ama April 9 dagi ASNSO thawal na lusing team amana tawkibada official singna kupna checkup tawrba matungda yum amadi inkhol gi sarukta inkhol ama atopa miyoi kharana mapu sarga lengak tagi sel lorga yonthoklamle haiba khangba ngamle sora yagi wena lofam sing official amadi lapu singapore laga survey tawba tangkhai sansilaklei tangkhai asigi manungda lapu mari gi yondriba lofam mari atopa miyoi na aranba pata sarga yolambagi senpham manipur lengak tagi loktholamba miyoi sing su masak khangle haiba mara lerba miyoi sing asigi matakta mari leneba authority na atu matamda ain gi oba matik saba action lakhot pinaba lapu sing appeal taroklei masidanatana faudel amadi Tauthabi lofam dasu asaba pata paiba miyoi singna lofam sing yonthoklamba thengnare maramasina authority singna sell deed amadi registration document sing puthok piduna lemhoriba saruk asisu survey tawlo sinbinaba haijarakle
Kaksing Water Supply and Sanitation Development Committee amadi staff singi maikei Kaksing Water Supply dagi ising sariba consumer singda matam khara ising piba ngamkhiroi masigna consumer singna warab suwana matam khara ngaibinaba khangalakli Kaksing Water Supply and Sanitation Development Committee ki secretary thokpa serol amada pallibadi hawjik oiba turel ising gi phibam sina ka hena leinang isaruk yawba imaidana khara luthokla warbasu ironungdana ka hena naikibana maram oiduna ising luhonaba honabada hafam thokpa chemical sing hapla phawba luhon mangamdagi awaba committee amadi water supply gi staff sing mayoknari masigi mathakta ising stock taunaba reservoir marang kaidabana khudong sadabasi mayoknabani adumapu committee amadi staff sing na miyang wi khallaga nairibsina ising gi awaba mayoknari basi khardang warbasu mateng oinaba khanduna ising piba leptanaba honajabani Marak sida kanau makharna amuk social media da ising anaiba thare haina upload tawba thengnare masina maram orga matam khara ising thaba ngamkhiroi khudong sadaba asigidamak consumer singna waru bidanaba amadi kanagumna complaint tawningbal lerebasu officer laktuna afafata tanaminasi maram khangduna social media da upload tawinagidamak appeal tarukli lamdam masigi lomi singna puthokliba pothok sing yonphamgi awaba amadi phangpham thokpa right sing Pangnanabagidamata Agriculture Progress Market Act Sanhan Vihaina Lengakta Matam Sangna Taknaduna Lakiba Adu Hokiba 2021 February Kuntaruk Tagi Act Wina Sana Karbasu Agricultural Produce and Livestock Marketing Committee Same Davana Makata Batabak Pakat Payadan Lady Haina All Manipur Progressive Farmers Association Amphana Podorkli Hiram asigi matangda ngasi Manipur Press Club ta pangthokpa pawmising unaba amada All Manipur Progressive Farmers Association gi president ke thoibana makhata na hai lamusigi damak Agriculture Progress Market Act sanhan view haina lengakta taknaduna lakhiba adu hokiba ing lising ani ga sumna kunmathoi gi February ko tarukta the Manipur Agricultural Produce and Livestock Marketing Promotion and Facilitation Act haina sanaba hokre Haiba Ekasi, Sanaba Hokrabasu, Masigi Makada Tabak Oina, Taunaba Agricultural Produce and Livestock Marketing Committee asi same Davana, Maram Orga Committee asi Atutam the same laga. Lamda Masigi Lomi Simi Singna Putokliva Port Singi Yonpam Amadi, Kanavasi, Pangan Bidona, Lomi Singi, Yaipanava, Lebak Asigi State ki economy da Hena Pagadhanava, Putokliva Putok Sing Asigi, Kanavasi, Panganabagi Damakta, Lenga Kipuning Singsilakli. Jirbam district ki amatangairba district hospital da leiba 500 LPM capacity PSA oxygen plant asi 100 ki nongni nuksit aduda nongni nuksit natin hundok khibadagi mafam aduda leiba machine sing nongkhang saidun leire hiram asida aikoi gi jirbam pawmina hangi pawhum piraduna semo Dr. E Okendrona hai haribo oxygen plant asigi tin kupada mi ontakhiba yaukibadagi tin kupnaba mi leitaduna thabak asi pakhatpa ngamkhidabani adubu athuba matamda semjilagani haina thajaba piraklei ningsingba yai 500 LPM capacity PSA oxygen plant asi Manipur Police Housing Corporation Limited na project cost oina lupa lakh maudragani thoi sangna sakhibani loinana Manipur Chief Minister and Biren Singhana October 19 2019 da Jirbam niyamda khusinakibani Ngarang Megitang Kunga Tarukta Jirbam District Police ki SP KSS Ravi Kumar Singha IPS ki miyang makhada gi phagalakiba yu amadi yu sungbada sangba masa kaya ngasi Singdong Lekai da leiba Jirbam Municipal Council ki Solid Waste Management Processing Site ta dispose tawkhrei Mayai kaba Nisa Singh manghanba aduda Jirbam District Police ki Officer Singh Yauna, Personnel Singh, Jirbam Municipal Council ki Executive Officer M. Sujit Singh, Coalition Against Drugs and Alcohol Kada Amadi, Local Mera Paibi Yauna, Paumi Singhi, Mamangda Yu Singh, Hydoctona Mahanki, from Aduga Madi Lenana SDPO, TS, Samana Anal na Hai, Jirbamgi Mapam Karda Yu Amsung, Yu Sungbada Sangba Masak Singkaya Ama, Pagalakiba Adu, JMC Executive Officer Kada Local Mera Paibi Yauna District Police ki team pullaga Hagatlaba Polam Singh adu dispose tawkhrei Miyobagi punsi mangba yaba asigumba thabak sing asi thingbada miyamnasu support tawduna lei loinana makha tanasu asigumba drive asi chathagine hainasu mangna podokhi
Hindu Dharma Satpasingbo Usit Tawaidaba Karem Katainaba Kanglup Naiba Wahiwata Sinabaga Loinana Bamona Makoigi Kananabagi Damakta Siddha Tilakpa Naibagum Sarkar Sulaire Haina Posangbam Sonamanina TV discussion amada phongro kiba adu All Manipur Brahmin Organization na haksin na lawga loina numitre ni phawi manungda miyam khangna lale haina sengdro kadabani haina All Manipur Brahmin Organization gi president Kasing Dabam Sir Chandra Sharma na ngasi Brahmapur nahabam lekai da leiba Guruari bam mandopta pangthokpa pawmising unaba amada phongro kre mahang hai Soramani na palliba dharma amadi Madubu Zatsariba Mui Singda Karem Katainaba Usit Tawaidaba Hatred Utpa Wangang Sing Asina Kangrup Masel Nuksi Sanabada Yamna Sauna Akaiba P Hainasu Pongdoki Narcotics Control Bureau na Tangalakiba Drugs on Cruise case tagi Bollywood star Shahrukh Khan gi Masanipa Aryan Khan Maralite Haikre October Thada cruise ship amada NCV na red Chathakiba Gamari Lainana Lamai Lising Taruk Panba charge sheet ani file tauki Paraba Mui Kungi Manungda Aryan Khan Amasung Mohob Makoi Anidi Maralite Hairi NCB ship SN Pradhan Haikibada Ahan Batijin Bada section the Bayaukre section the Basingi Matakta action organi Aryan Khan Sail Home Jail Rubani NCB na Tangalakiba case Aduda Mumbai gi special court Amana Wahang Pahong Kaya Satakre case Adu Tijin Kiba Samir Wankare Lapokre Mahakna Tawaina Aryan Khan bu blackmail Taunu Konaki Hairi Mumbai based team Adugi Mahuta Delhi the best over NCB team the Sinakre Hairi Ladaki Siok Turel Manakta Lami Kuntruk Tonguna Lakpa Gari Ama Lambi the Nantaduna Lokada Tasinbi Taudoka Lami Taret Sire Lami Wanglo Amana Haikibda Lami Kuntaruki Kanu Adu Parta Porda Leiba Transit came the sub sector Hanif Lom the surrounding Ayuki Pung Mapan Adwaida Lakivani Gari Adu Siok Turel Malaki Lok to Tasinki Gari Adu the Tonapa Punamak Loina So Pandanki Rescue Operation Kan Satari Lamising Adu Laga Parta Porda Leva Phil Hospital the Pukatuna like and Naki Mui Tre Kati Sire Haina Hondoki Gahenas Soklaba Sing Busu Kan Lang ni Haina Pondorglik Hauzik Aruibada Marui Pong Pijari Yankay Nipan Suba Jawaharlal Nehru Laikidabagi mixing from Pangkokre Valenda Saba temporary Ima Kaitil Nasi MLA Rameswar Sangakre Manipuri School College Singda Satagadaba Uthabi campaign Nasidagi Valentana Elambamna Udokre Venana Drugs on Cruise case star Aryan Khangi Maralite Haikri Nasigidi Image Problem Sanuk Saba Matang Lujere Miambo Amukana Kurumjeri